थेंगनजगदरिबसि celluloid film matamgi editor amadi cinematographer obiramba El Sujaganta gani hojikan sida uriba mayam se hanagi matamgi ngaktani ado hojikti equipment sing amta uwa phangidre ado sigi maram sida sisina kari patana sina gibano aduga sida lari makhal mayam se kari thabak ta sina ge habado amta samlapa tapiyo akoina ngasi Sangai International Film Festival haudo ko numisida da akoina miyam da uli basi Manipur da cinema ai basi 1972 ge April ki tarik 8 da matam gi Manipur haugi madu Manipur film haudringi maim jom na Manipur da doing cinema na khulakta chalaga lekai da cinema ka bai thabak si British ki matam de gaure early si 1932 wadai de gaure adugi manung sanna sidalai ba projector 16 mm ID tra tuki film ni si transparent waiba film negative and positive adugo makhal gi film ni aduga sidalai ri basina sound recorder film track 24 frame per second cheli se siga samana na sienna ba adugo sound recorder ni si magazine si reflex ta makhaladi sai SD aina camera makhonam hoba adugo live sound lobu yadaba ado sigi magazine system jina akoi live sound lobu yaba camera makhon thokta adugi magazine ni sigi 16 mm ni no kandani basi akoi gi hoji Manipur da nami ba film si akoi gi imagi ning them haiba film aduga sana kai thena haiba film black white ani sidi 16 mm da namaga blow to bani black white ta aduga color film da taseng na 35 mm da chi size da number se sidi film ani khatani sanabi heba film amaga akoi gi Madhavi aduga atai lairi lemori ba amobal sandal adegi film amam lai mairi thambal adegi aroi ba bidai color film mayamam lai se si size si camera sina number ni sigi mm je namaga 35 mm da block to ba ado yamna nuksi ba wari ni prithvi ki cinema na khongjen si yamna sakhola bhoda Manipur da ITs dagi maduna 2000 ba basi sigi format system se da salami ado 2002 gi May ki tarik manga dagi di digital era ina ji video format namaga akoi LCD project na kapak system je oire hoji somba project ki ira se loi gre hoji Manipur da video film ena matam amada VHS cassette ai badi sidil laiba VCR se si A2 ba camera du ki magi tight to wadu ma VCR ni sidil the facilities yauri basi audio dubbing aduga picture insert yada ba Manipuri video film si 1984 la nong lay ba film ma Sangai rom dagi producer mana produce to ba film ma photo ki maduna yala mani nong lay na 1984 da maduna da season ki badu VCR makan NB 180 ko isi ki VCR si mangon da yori ba facility si audio dubbing picture insert sigi mateng na akwai ahamba India ki way ba sound sing to ba adugumba lip sing to ba film urit nak pambi ba film da sunangi adumak ta sina ki ba VCR da sumaksu sigi VCR sini adu matang da di mari 31 December adegi nauksom ulta pulta aduna simak ya namak na hundreds of Manipuri video VHS films nama matung da live si digital era ina ora podo adugi VCR na tongan gele VCR lai tre maduna akoi chip ta ka ba hoji si copy ba 4K kai na pinasu ki copy ba camera se adugi era we re hoji si horpo matam gini third Sangai International Film Festival gi matang da daukul da kai phaubi ge amadi si ge pang thorok pasida mamang da pang thok khiba mayam duga si jiga da expect to bodo kamai na to ge habdo habi tasina kan da di ahum lok subo ina toriba festival se yam nuaya khoi gi damakta di film pam jari ba khoi gi damakta di do koin expect to se
mamang chaidagi hoji henkale adagi tongan ba stall hapchele the camera thaina dai sijinaramba hoji sijinariba adagi dress design to biriba chinau singi stall hanga koige pambi ba chinau sin adum leibi be abagi stall hape de makal khuding make gil khuding make am ba stall loi lei re hai tare ko aduga film su adum akhana ba film khara hai tare film award fangraba film kaya mu utkadori sigi shu adum nungai ba dum lei aduga tongan ba interface kaina program happy ba adagi artist sing adagi tongan ba magi field da experience layer ba aduna music ga unaraga interaction tawna bagi program na chingma mayam yauri ada hoi ngasina first day haita hodok pa program numit ne ado akoi ne expect tori ba chang sidagi hen bra natraga masi yo bra habdudi koi punne yengmina khangan so phasana chauba phida ma kanduna la abani ado ngasi bawda ado ngasi gi third Sangai film festival sida yeng lak pi bese kai phawbi ge thamoi da yam nungai adu bune handaki Sangai festival je mafam mari manga thongna khaido kharabani na amarom da sasungam da akoi laira jaba gari nungli leijada ba khoi di yam wajaba adu Sangai festival gi damakta di akoi thauram kaya jo khoi saruk yajari aduga tang 13 su tang 13 su akoi ISTB gi aduga Sangai festival gi ai isamak saisida ai saruk yajari yam nungai da sahi khudingi sidana daba aduga sidagi hena nungai ba Sangai festival je pangthok piraksanu haiba wafam je ai thamjaning third Sangai International Film Festival la pasida kari phawbi ge yam harawi festival se am toina tauraba lambi sorok se am nan ni kaloina na government ki advice kaloina na government ki instruction kaloina na adum panthok na na ba koi gi hona jabase da film ki area da lebiri ba alamal marma pang adu ai kha tha ma sai na mayam na Mateng pang begini. Manipur State Film Development Society ga loina na Film Forum Manipur na simbi riba tangkun ga manga lagi na tangkun ga mapun bahwa sata ga thoba the third Sangai International Film Festival 2017 ngasi dagi mayam da hangduk sari hadana May I now request the chief guest of today's third Sangai International Film Festival to deliver a few speech. I quit na lay arts and culture department, sigi manung sida yaw de unit unit gi sarung machet amaka khang one of it takes time. It takes one's lifetime. Me may put see loy hover tambo loy nai loy. Commissioner of Art and Culture, Government of Manipur, Shri M. Lakshmi Kumar Singh, Presidential Address TV Nava, Maluche. I see policy matang dabit panigi basi. Hozeki, akoi hozeki koi government sigi sene policy si yam actively koi consider to zai aduga koi lady lerega su kitang fine tuning to ge na koi madum bagi tangkat lejari koi na department lakpa kujadring edo koi society ke side issue mase hodor kodagi kitang kadai dano kitang yenga ladies madu ki do finally published to have a pot to koi lei adu koi Sangai festival sing bus hek loi baga amu akoi na mase chief minister ke level hodok seraga koi gi amu madu ki review ne sing ba fine tune sing bu toraga we will finally koi gi cine policy je koi public to putok se ga hai ba yu apam do thamjari film is always positive atai magi taste ki adu yadagi lejare ko film je de yauriba creativity si ya deep rooted oi bodum podamani aduna koi na yamna society na film je de yamna positively yenge do masina koi in years ahead koi na deprived to
film ki kanabo phangdraba koina mapanda Delhi Bombay adagi even abroad chalaga film yengudi phagaga se matik sawa film yengu phangdawa film ki conducive atmosphere of people ngamda se koi deprivation ene log se masi once again restore tabang amagadi koi film fraternity amadi koi film lovers singi yamna koi chaw achievement na koi logo yagani. May I now request Chairman of Film Forum Manipur, Sri Samjit Sabam Mangoljao Singh, to propose words of gratitude. Ahom Suba Sangai International Film Festival asida tongan ba mamangi edition anirak haibidi hokhiba sahi anirak ta pangthokhiba festival singdagi tongan ba mahau ma masak ama pina na ba haidana hona basida achauba mateng ama piriba Film Forum Manipur gi gil tarani thoi punamapusu kona thagat padu phongdoksari aduga ngasigi stall hangbiriba akhanaba gil sing director skill Amik Imphal aduga makeup and dress designer hairiba sing stall hangbidana ngasigi sumlaba festival asida achauba nungai bigi not ama pibi bagi damaktasu ikai khumnaba thagat padu cheri. Film tawjariba singi mamalyam laba festival ama oiriba International Film Festival asi hokhiba 2018 na pangthokpa ngamkhidaba haibasi film tawjariba singi khwaidagi laibak thibani.